ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯗꯨ ꯅꯨꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜꯗꯨ ꯅꯨꯡꯁꯤ ꯀꯣꯟꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯔꯤ꯫ ꯊꯣꯏꯕꯗꯨ ꯌꯨꯝꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯊꯣꯏꯕꯅ "ꯅꯨꯡꯁꯤꯌꯦ." ꯅꯨꯡꯁꯤꯗꯨ ꯀꯧꯔꯛꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯉꯛꯉꯛꯂꯦ꯫ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ, ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ꯫ ꯉꯁꯤꯗꯤ ꯃꯅꯝ ꯃꯊꯕꯥꯁꯨ ꯂꯩꯇꯕꯒ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ "ꯀꯩ ꯍꯥꯏꯒꯦ ꯀꯀꯥ?" ꯊꯣꯏꯕꯗꯨ ꯅꯣꯛꯂꯒ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯏ꯫ ꯅꯨꯡꯁꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ꯫ "ꯀꯀꯥ, ꯇꯥꯆꯧꯁꯨ ꯂꯩꯇꯦ, ꯀꯅꯥ ꯎꯅꯕꯤꯒꯗꯕꯅꯣ?" ꯊꯣꯏꯕꯅ "ꯅꯪ ꯇꯥꯆꯧ ꯂꯩꯇꯦꯁꯨ ꯈꯪꯉꯤ. ꯑꯗꯨꯒ ꯅꯣꯏꯒꯤ ꯅꯅꯝꯃ ꯍꯩꯐꯥꯁꯥꯕꯤꯗꯨꯁꯨ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ? ꯀꯅꯥꯝ ꯂꯩꯇꯦ ꯈꯪꯕꯒꯤꯅꯦ ꯆꯪꯂꯛꯏꯁꯦ." ꯅꯨꯡꯁꯤꯗꯨ ꯁꯥꯎꯅ ꯆꯩꯔꯛꯏ꯫ "ꯀꯀꯥ, ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯐꯒꯅꯤ." ꯊꯣꯏꯕꯗꯨ ꯎꯁꯤꯠꯇꯅ "ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯔꯣꯗꯅ." "ꯀꯀꯥ, ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯆꯠꯄꯤꯍꯧꯔꯣ. ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯗꯤ ꯀꯀꯥꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ." ꯁꯥ ꯑꯣꯜꯂꯕ ꯊꯣꯏꯕꯗꯨ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯡꯁꯤꯗꯨ ꯁꯥꯎꯅꯤꯡꯕꯣꯏ ꯄꯥꯈꯠꯄꯣꯏ ꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯊꯣꯏꯕꯗꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ "ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯣ ꯅꯨꯡꯁꯤ." ꯅꯨꯡꯁꯤꯗꯨ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ꯫ "ꯆꯪꯂꯛꯀꯅꯨ, ꯁꯥꯅꯤ ꯅꯪꯗꯤ ꯁꯥ." "ꯃꯥꯅꯤ, ꯑꯩꯗꯤ ꯁꯥꯅꯤ. ꯁꯥ ꯑꯩꯗꯤ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯦ." ꯅꯨꯡꯁꯤꯗꯨ ꯆꯦꯟꯈꯤꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯐꯥꯈ꯭ꯔꯦ, ꯆꯦꯜꯍꯟꯈꯤꯗ꯭ꯔꯦ꯫ "ꯅꯪꯅ ꯀꯥꯏꯗ ꯆꯦꯟꯗꯣꯏꯕ ꯍꯥ? ꯅꯣꯡꯁꯥ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯁꯖꯤ ꯑꯃꯣꯝ ꯅꯪꯅ ꯅꯥꯟꯊꯣꯛꯂꯒ ꯀꯗꯥꯏꯗ ꯆꯦꯟꯗꯣꯏꯕ? ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯁꯥꯅ ꯌꯥꯆꯧ, ꯅꯠꯇ꯭ꯔꯗꯤ ꯅꯁꯥ ꯋꯥꯖꯒꯦꯗꯅꯤ. ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ." ꯅꯨꯡꯁꯤ ꯀꯞꯂꯒ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ "ꯑꯗꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯊꯨꯏ, ꯇꯨꯀꯠꯆꯩ." ꯊꯣꯏꯕꯗꯨ ꯃꯈꯨꯠꯅ ꯃꯇꯤꯟꯗꯨ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯔꯩꯅ ꯂꯦꯛꯁꯤꯜꯂꯤ꯫ ꯊꯣꯏꯕ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ "ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯅꯥꯅ ꯀꯟꯗꯣꯏꯕ?" ꯅꯨꯡꯁꯤꯗꯨ ꯑꯉꯝꯕ ꯎꯄꯥꯏ ꯇꯧꯔꯒ ꯆꯦꯟꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯃꯌꯥꯅ ꯆꯤꯛꯏ꯫ ꯊꯣꯏꯕꯗꯨ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯨꯒꯜꯂꯒ ꯈꯥꯡꯉꯤ꯫ ꯅꯨꯡꯁꯤ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯆꯦꯟꯈꯤ꯫ ꯊꯣꯏꯕꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯅꯨꯡꯁꯤ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯩꯁꯤꯟꯈꯤ꯫ ꯅꯨꯡꯁꯤꯗꯨ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯆꯦꯟꯊꯣꯔꯛꯄꯒ ꯖꯨꯡꯀꯣꯛꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅ "ꯉꯁꯤꯁꯨ." ꯖꯨꯡꯀꯣꯛꯇꯨ ꯀꯞꯂꯤꯕ ꯅꯨꯡꯁꯤꯕꯨ ꯆꯤꯡꯈꯠꯂꯤ, ꯑꯗꯨꯒ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ "ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯒ ꯅꯆꯥꯒꯨꯝꯕꯤꯁꯤꯗ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯤꯆꯠ." ꯍꯦꯛꯇ ꯐꯨꯊꯔꯛꯏ꯫ ꯊꯣꯏꯕꯗꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯕ ꯑꯣꯏꯕꯅ ꯐꯅ ꯊꯤꯅ ꯁꯣꯛꯂꯤ꯫ ꯖꯨꯡꯀꯣꯛꯇꯨ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯖꯩ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕꯁꯤꯅ ꯃꯥ ꯐꯥꯊꯕ ꯉꯝꯗꯗꯅ ꯐꯨꯈꯤꯕꯅꯤ꯫ ꯊꯣꯏꯕꯗꯨ ꯎꯄꯥꯏ ꯂꯩꯇ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯆꯦꯟꯈꯤ꯫ ꯖꯨꯡꯀꯣꯛ ꯇꯥꯟꯅꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯊꯣꯏꯔꯦꯝꯕꯅ ꯈꯥꯝꯃꯤ꯫ ꯅꯨꯡꯁꯤꯗꯨ ꯍꯧꯖꯤꯛꯁꯨ ꯀꯞꯂꯒ ꯂꯩꯔꯤ꯫ ꯖꯨꯡꯀꯣꯛ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤꯗꯨ ꯖꯨꯡꯀꯣꯛꯇ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯖꯨꯡꯀꯣꯛꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ "ꯊꯣꯏꯔꯦꯝꯕ, ꯃꯥꯁꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ꯭ꯔꯥ?" ꯊꯣꯏꯔꯦꯝꯕ ꯅꯨꯡꯉꯥꯏꯇꯅ "ꯂꯩꯇ꯭ꯔꯦ. ꯃꯥꯅ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗꯅꯤ." ꯖꯨꯡꯀꯣꯛꯇꯨ ꯅꯨꯡꯉꯥꯏꯇꯅ "ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ? ꯑꯗꯨꯒ ꯃꯥꯅ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯀꯞꯂꯒ ꯑꯗꯨꯝ ꯆꯠꯈꯤꯕꯁꯦ, ꯁꯤꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤ?" "ꯖꯨꯡꯀꯣꯛ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯅꯪꯒ ꯁꯛ ꯃꯥꯟꯅꯕꯅꯤ." ꯖꯨꯡꯀꯣꯛ ꯉꯛꯅ "ꯀꯔꯤ?" "ꯃꯥꯅꯤ, ꯃꯥꯗꯣ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ, ꯈꯦꯠꯇꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ." "ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥ?
warido aingodam taliyo ayam khangninge Jungo ai wari se nangon talirage taro Matamdu nungshi class 9 kaba matamni nungshi dress loishili Thabadu changla aga Bem loirabo nangbo Nungshi nokfe tawna loiri nama Adudi lao chak zanaba tawrsi Nungshi du adumak nokmi Hoi lagi nama Adudi inama chalamage ko lao ko Hoi nama Ashumna Thabadu chak thiba chatkri Nungshi su chak saba loiraduna sa ising sarba matungda school thorai Ashumna school su yore Daniel du ngaiduna leirami Nungshi harauna changlai Yambo kyam kuiragi ngaiba Daniel na Ngihak ngairi adu nambu chaka fasina chari ko chari yambo Anga she sine nangi tiffin Nungshi du lauraga Hoi Ado ngokshinabu yade ko Lairik takpado fajana to Amu irang tau leiramni Hoi yambo Chongasong pungsi thengi Hoi changlagi ko dide Nungshi makut ka hairaga Bye 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 Nungshi changkhri Daniel su ngihak leiramlaga mas office da chatkri Ibem haldu fifi kamkhai wa hairi Nangise nama ibu phajana sinare ne ko Nate imana yatre pam driver nu pidu natradi nangbu du pi kamta leijedrabo Daniel na Imana asuk yamna angang dubu nungsidrise kaigino Mana imada kari hairage Ibem haldu shauna Ai lawai nupi chokhatabida imau iba pamdiye Ai gi imau di sana ne sana Kari sulai trabi pupang sudabi mana imau iba yaroi Ai ni hinglingai dadi mado ai thoktabani Daniel su warauna Imana asuk yamna asawaram kari sagigino Ima shibu kiam saukotba imungi masano Hey, ai ngondaga hanganaga khumlakano kaisu leitrabi nupi amagi damakta Imana karisu leite khaliba mato aigi di thawaini Adu hairam laga changki Ibem haldu khoidau thitna lehawi Khangni dana adubudi Ibem hal iti khangange Karisu leitrabi lawai nupi nangna aigi imo webati oithoktabani Daniel su kada changlaklaga phamungda phamlaga Ima Nangna shuk yamna achawrum kari biskaigino Lairaba pupang sudraba masu mine Lairaba makhuigisu thamoi panbane Tanjaduda Daniel gi phone du kola I yenglubada angang calling Daniel su mikupsida thawai nuaitaba khangpha phakre nokmi call du bai Nungshina Yambo Nangbu chaka jarabo Chari yambung di sarabo Chari Ado yambu Aingonda masaidagi call tawti kaigino Daniel du nokfe tawna khumna I Ado bro yambung do thabak ama chatluba adugini ado nang kapro Nungshi du anganga oire nungshiba managa themlukpasida mapukning du khangnung nungshira I Daniel yam nungshiba khonjelda Angang Nungshidu peri Kaplano yambung do thabak chunbagini matungdadi ai tawjaroi Kapu pharaba Phare Daniel su nokfe tawna hari Yambungna call tawba thengbaki kapladi hayengwai aina sikradi kamaina Wadu haiba loiba nangde nungshidu kaplaga Yambo adum aina haino
ꯌꯥꯝꯕꯨꯡꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯑꯩꯁꯨꯅ ꯇꯨꯡꯏꯜꯂꯛꯀꯅꯤ. ꯍꯦ ꯑꯉꯥꯎꯕꯤ, ꯌꯥꯝꯕꯨꯡꯅ ꯐꯥꯒꯤ ꯇꯧꯕꯅꯤ, ꯀꯞꯀꯅꯨ. ꯏꯕꯥꯅꯤꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒꯅꯤ, ꯊꯥꯅꯕ ꯌꯥꯗꯕ. ꯊꯋꯥꯏ ꯌꯥꯎꯗꯅ ꯍꯛꯆꯥꯡꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯌꯥꯝꯕꯨꯡꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯏ, ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯄ ꯌꯥꯔꯣꯏ. ꯑꯁꯨꯝꯅ ꯗꯥꯏꯅꯦꯜꯒ ꯅꯨꯡꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ. ꯅꯨꯡꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯜꯂꯛꯅꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯨꯕꯨ. ꯏꯕꯦꯝꯍꯜꯅ, ꯅꯪ ꯑꯩꯉꯣꯟꯗ ꯐꯖꯅ ꯁꯤꯡꯅꯔꯦꯅꯦ. ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯃꯥꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯔꯗꯅ. ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯁꯤꯟꯅꯔꯛꯏ. ꯅꯪꯕꯨ ꯏ ꯃꯇꯨꯝꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ, ꯑꯗꯨꯒ ꯉꯁꯤꯅ ꯅꯃꯥ ꯑꯩꯒꯤ ꯆꯤꯡꯇꯛꯇ ꯈꯨꯝꯕ. ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ? ꯗꯥꯏꯅꯦꯜꯁꯨ ꯇꯞꯊꯔꯛꯏ ꯃꯥꯒꯤ ꯃꯃꯥꯅ ꯀꯞꯂꯛꯄꯁꯤꯗ. ꯏꯃꯥꯁꯤ, ꯑꯩ ꯑꯉꯥꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ. ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ. ꯃꯁꯤꯃꯗꯤ ꯏꯃꯥꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ. ꯌꯥꯔꯦ, ꯅꯃꯥ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ. ꯗꯥꯏꯅꯦꯜ ꯁꯥꯎꯒꯠꯂꯒ, ꯐꯔꯦ, ꯏꯃꯥꯁꯤꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯑꯉꯥꯡꯕꯨ ꯅꯨꯡꯁꯤ. ꯃꯥꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ, ꯅꯤꯡꯊꯦꯝꯆꯥ ꯁꯥꯒꯩꯁꯤꯒꯤ ꯃꯧ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ. ꯃꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ. ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈꯤ. ꯏꯕꯦꯝꯍꯜꯗꯨ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ, ꯊꯨꯗ ꯄꯨꯔꯛꯁꯅꯨ, ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯒꯦ, ꯈꯪꯉꯤꯗꯅ. ꯗꯥꯏꯅꯦꯜꯁꯨ ꯁꯥꯎꯅ ꯊꯣꯔꯛꯂꯒ ꯅꯨꯡꯁꯤꯍꯣꯏꯔꯣꯝꯗ ꯂꯥꯛꯏ. ꯅꯨꯡꯁꯤꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯂꯝꯄꯥꯛꯇꯨꯗ ꯂꯩꯔꯝꯃꯤ. ꯗꯥꯏꯅꯦꯜ ꯆꯪꯁꯤꯜꯂꯛꯏ. ꯗꯥꯏꯅꯦꯜꯗꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯥꯒꯤ ꯑꯉꯥꯡꯕꯨ ꯎꯕꯗ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯛꯏ. ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯝꯂꯛꯏ. ꯑꯉꯥꯡ, ꯅꯨꯡꯁꯤꯅ, ꯀꯩ ꯍꯥꯏꯒꯦ ꯑꯝꯕꯣ? ꯗꯥꯏꯅꯦꯜꯗꯨ ꯇꯞꯅ ꯃꯥꯒꯤ ꯑꯉꯥꯡꯕꯨ ꯀꯣꯟꯁꯤꯜꯂꯒ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ, ꯑꯉꯥꯡ, ꯌꯥꯝꯕꯣ, ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯀꯧꯂꯩꯁꯤꯕꯣ? ꯑꯉꯥꯡ, ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ. ꯑꯩꯒꯤꯗꯃꯛꯇ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯂꯦꯞꯄꯤꯌꯨꯀꯣ. ꯅꯨꯡꯁꯤꯗꯨ ꯃꯥꯒꯤ ꯌꯥꯝꯕꯨꯡꯗ ꯌꯦꯡꯈꯠꯂꯒ ꯇꯔꯨ ꯇꯔꯨ ꯌꯦꯡꯂꯒ, ꯌꯥꯝꯕꯣ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯗꯥꯏꯅꯦꯜꯗꯨ ꯊꯋꯥꯏ ꯐꯅ ꯋꯥꯔꯕꯁꯨ ꯃꯥꯒꯤ ꯑꯉꯥꯡꯗ ꯎꯠꯊꯣꯛꯅꯤꯡꯂꯝꯗꯦ. ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯄꯥꯈꯠꯇꯅ ꯍꯥꯏꯕꯅꯦ. ꯅꯨꯡꯁꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯥꯝꯕꯣ, ꯄꯥꯈꯠꯀꯅꯨ. ꯑꯩ ꯀꯩꯁꯨ ꯌꯥꯝꯕꯨꯡꯗꯒꯤ ꯂꯥꯞꯊꯣꯛꯂꯒ ꯆꯠꯂꯣꯏꯌꯦ. ꯗꯥꯏꯅꯦꯜꯗꯨ ꯃꯥꯒꯤ ꯑꯉꯥꯡꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯜꯂꯤ, ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ. ꯃꯤꯠꯂꯨꯗꯁꯨ ꯆꯤꯡꯊꯔꯛꯏ ꯃꯤꯠꯀꯤ ꯄꯤ. ꯅꯨꯡꯁꯤꯗꯨ ꯃꯁꯥꯗ ꯆꯣꯜꯂꯛꯄꯗꯨꯗ ꯌꯦꯡꯈꯠꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯥꯝꯕꯨꯡꯅ ꯀꯞꯂꯒ ꯂꯩꯔꯝꯕꯁꯤꯗ ꯄꯥꯈꯠꯅ, ꯌꯥꯝꯕꯣ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯁꯦ, ꯀꯞꯀꯅꯨ. ꯃꯥꯒꯤ ꯌꯥꯝꯕꯨꯡꯅ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ. ꯅꯨꯡꯁꯤ ꯄꯦꯔꯤ ꯄꯦꯔꯤ, ꯌꯥꯝꯕꯣ, ꯅꯪ ꯀꯞꯂꯤ ꯀꯩꯒꯤꯅꯣ? ꯁꯦ, ꯀꯞꯀꯅꯨ. ꯗꯥꯏꯅꯦꯜꯗꯨ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯎꯠꯂꯔꯣꯏꯒꯦ ꯈꯜꯂꯤ. ꯉꯝꯗ꯭ꯔꯦ, ꯑꯗꯨꯃꯛ ꯉꯝꯗ꯭ꯔꯦ. ꯃꯄꯤ ꯇꯥꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯌꯥꯝꯕꯨꯡꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯒꯤ ꯀꯞꯄꯤꯅꯦ. ꯅꯨꯡꯁꯤ ꯄꯥꯈꯠꯅ, ꯑꯌꯥ, ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ? ꯌꯥꯝꯕꯣ, ꯁꯦ, ꯀꯞꯀꯅꯨ. ꯃꯔꯥꯏꯕꯛꯇ ꯄꯥꯏꯔꯒ ꯌꯦꯡꯖꯩ. ꯌꯥꯝꯕꯣ, ꯌꯨꯝꯗ ꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯒ ꯇꯥꯆꯧꯒꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯌꯦ, ꯑꯩꯈꯣꯏꯗ ꯆꯪꯉꯨꯁꯤꯔꯥ? ꯗꯥꯏꯅꯦꯜ ꯃꯥꯒꯤ ꯑꯉꯥꯡꯅ ꯄꯥꯈꯠꯆꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ. ꯆꯪꯁꯤꯜꯂꯒ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ. ꯅꯨꯡꯁꯤꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ. ꯗꯥꯏꯅꯦꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯌꯥꯝꯕꯨꯡ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯑꯗꯨ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ, ꯑꯉꯥꯡ, ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯣ? ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯩꯁꯥꯕꯤ ꯐꯥꯗꯣꯏꯅꯣ? ꯌꯥꯝꯕꯨꯡ ꯉꯥꯏꯕꯗ ꯋꯥꯔꯦꯗ.
ꯑꯩꯈꯣꯏꯅ ꯃꯅꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯖꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤꯔꯥ ꯅꯨꯡꯁꯤꯗꯨ ꯉꯛꯅ ꯀꯩꯗꯧꯕ ꯗꯥꯏꯅꯦꯜꯗꯨ ꯑꯗꯨꯃꯛ ꯅꯨꯄꯥ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗ ꯑꯩꯒ ꯅꯪꯒ ꯂꯨꯍꯣꯡꯂꯗꯣꯏꯕ ꯅꯨꯡꯁꯤ ꯂꯂꯠ ꯇꯧꯅ ꯀꯩꯒꯤ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯅꯪꯁꯨ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯁꯤꯗꯤ ꯐꯥꯗ꯭ꯔꯤꯀꯣ ꯅꯪꯕꯨ ꯅꯣꯏ ꯏꯅꯝꯃꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯗꯥꯏꯅꯦꯜꯗꯨ ꯅꯣꯛꯆꯩ ꯅꯨꯡꯁꯤꯅ ꯌꯥꯝꯕꯣ ꯊꯦꯡꯂꯦ ꯍꯜꯂꯁꯦ ꯗꯥꯏꯅꯦꯜ ꯈꯨꯝꯂꯛꯇꯦ ꯅꯨꯡꯁꯤꯗꯨ ꯄꯥꯈꯠꯅ ꯌꯥꯝꯕꯣ ꯂꯥꯛꯑꯣ ꯊꯦꯡꯂꯦ ꯍꯥꯏꯕ ꯗꯥꯏꯅꯦꯜ ꯍꯟꯗꯛꯁꯨ ꯈꯨꯝꯗꯦ ꯌꯥꯝꯕꯣ ꯀꯩꯒꯤꯅꯣ ꯈꯨꯝꯂꯛꯇ꯭ꯔꯤꯁꯤꯕꯣ ꯗꯥꯏꯅꯦꯜ ꯆꯤꯡꯂꯦꯝꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯗꯕꯅꯤ ꯅꯨꯃꯤꯠ ꯇꯥꯈꯤꯁꯅꯨ ꯅꯨꯡꯁꯤꯕꯗꯨ ꯅꯪꯒꯤ ꯑꯣꯏꯖꯒꯦ ꯑꯩꯗꯒꯤ ꯈꯤꯛꯄꯤꯈꯤꯅꯨ ꯂꯝꯂꯥꯟꯕ ꯀꯅꯥꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛꯇꯣ ꯑꯩꯗꯒꯤꯅꯤ ꯅꯪꯗꯤ ꯅꯨꯡꯁꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯄꯦꯔꯤ ꯄꯦꯔꯤ ꯀꯩꯅꯣ ꯌꯥꯝꯕꯣ ꯅꯪꯅꯕꯨ ꯐꯠꯇ ꯇꯧꯅꯨꯀꯣ ꯑꯩ ꯍꯜꯂꯒꯦ ꯍꯥꯏꯕ ꯆꯦꯟꯕꯒ ꯌꯥꯒꯤꯔꯣꯏꯀꯣ ꯗꯥꯏꯅꯦꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯨꯃꯤꯠꯀꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯂꯛꯀꯅꯨ ꯀꯤꯖꯩꯒꯣꯌꯦ ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯛꯁꯤꯜꯂꯤ ꯅꯨꯡꯁꯤꯗꯨ ꯁꯧꯔꯥꯡꯅꯅ ꯌꯥꯝꯕꯣ ꯂꯩꯍꯧꯔꯨꯅ ꯑꯩ ꯆꯠꯂꯦ ꯅꯨꯡꯁꯤꯗꯨ ꯆꯠꯈꯤꯒꯦꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯗꯥꯏꯅꯦꯜꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯊꯩ ꯑꯗꯨꯒ ꯃꯊꯥꯅꯨꯡꯗ ꯊꯝꯈ꯭ꯔꯦ ꯅꯨꯡꯁꯤ ꯀꯞꯂꯒ ꯌꯥꯝꯕꯣ ꯑꯩ ꯊꯥꯗꯣꯛ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ ꯗꯥꯏꯅꯦꯜꯗꯨ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯌꯥꯝꯕꯨꯡꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯞꯀꯅꯨ ꯌꯥꯝꯕꯣ ꯊꯥꯗꯣꯛꯑꯦ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯦ ꯌꯥꯝꯕꯣ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯂꯅꯤꯌꯦ ꯁꯦ ꯊꯥꯗꯣꯛꯎ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯣ ꯅꯪꯕꯣ ꯂꯩꯅꯤꯡꯉꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯂꯦ ꯍꯥꯏꯕ ꯇꯥꯆꯧꯋꯤ ꯍꯜꯂꯛꯑꯝꯃꯅꯤ ꯗꯥꯏꯅꯦꯜꯗꯨ ꯃꯥꯒꯤ ꯑꯉꯥꯡꯕꯨ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯂꯥꯛꯑꯣ ꯊꯤꯜꯂꯝꯃꯒꯦ ꯌꯥꯝꯕꯣ ꯅꯪ ꯁꯥꯎꯏꯔꯣ ꯗꯥꯏꯅꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯥꯎꯗꯤ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯅꯨꯡꯁꯤꯁꯨ ꯏꯄꯪ ꯄꯪꯅ ꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕꯒꯤ ꯌꯥꯝꯕꯣ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯗꯥꯏꯅꯦꯜꯁꯨ ꯅꯨꯡꯁꯤꯅ ꯃꯈꯨꯠꯇꯨꯕꯨ ꯇꯞꯅ ꯄꯥꯏꯔꯒ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯂꯥꯛꯀꯅꯤꯌꯦ ꯑꯩꯗꯤ ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯅꯨꯡꯁꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯗꯥꯏꯅꯦꯜꯅ ꯅꯨꯡꯁꯤꯕꯨ ꯊꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯨꯡꯁꯤꯗꯨ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯅꯝꯃ ꯊꯕꯥꯗꯨ ꯃꯥꯡꯒꯣꯜꯗ ꯑꯦꯟꯁꯥꯡ ꯃꯜꯂꯒ ꯂꯩꯔꯝꯃꯤ ꯃꯥꯕꯨ ꯎꯕꯗ ꯀꯧꯔꯛꯏ ꯊꯕꯥꯅ ꯕꯦꯝ ꯅꯪꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯁꯤꯅ ꯅꯨꯡꯁꯤꯗꯨ ꯂꯂꯠ ꯈꯨꯝꯖꯔꯛꯏ ꯑꯩꯗꯣ ꯁꯨꯝ ꯂꯝꯄꯥꯛꯇ ꯋꯥꯛꯀꯤꯡ ꯊꯣꯛꯎꯕꯅꯦ ꯐꯔꯦ ꯆꯪꯉꯣ ꯅꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯂꯒ ꯂꯥꯏ ꯊꯝꯕꯤꯒ ꯊꯥꯔꯛꯑꯣ ꯍꯣꯏ ꯅꯝꯃ ꯅꯨꯡꯁꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ ꯋꯥꯏ ꯁꯪꯕꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯍꯣꯡꯗꯣꯛꯂꯦ ꯂꯣꯏꯔꯒ ꯂꯥꯇꯦꯟ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯗꯨꯛ ꯊꯥꯗꯣꯛꯂꯦ ꯂꯣꯏꯔꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯃꯅꯝꯃꯅ ꯊꯣꯡꯂꯤꯕ ꯆꯥꯛꯇꯨ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯤ